Nungsugi lupi singna kaptuna pambai na luchingba UNLF ki kadar sing chat khidana ba thinglaba su tear gas kap laga puthokri manitagi mapi tana chat khidana ba athing ba pi ki ba khunja taruklom asok apanangkri Imphal East ki nungshum da lairaki ba Manipur amadi Union langa ka peace agreement khuyek pinarakli ba pambai na luchingba United National Liberation Front ki langni Sangluk Manipur People's Army kadar singbu mafamasida hongdokhan khragani hairakpadagi ngarang ngahandagi nongshum amasung akoibagi khonja sing maruina nupi singa langa ki thorang asi marupta yaningdaba phongdokuna akanba khongjeng sing jangshilakhlabasu mafamasida lairakiba lalholuk asigi kadar sing puthokiduna Thobal district ki ingawrokta leiba makhoigi designated camp ta tamna pukri lalholuk asigi kadar singna nongshum khakta natana akoibagi khulgi khunja sing busu ngak senbagi thodang lawaklibani haidina makhoibu mafum masidagi lakthokiba habisi amuk hanna khul sing asida khudongtiba thodok sing thoraknabagi lambi fatagum thokani haidina khunja sing maraktagi maruoina nongsungi miyamna makhoibu puthokidanaba akanba khongjang jangshilakibani adubu nongshum miyamgi mitagi sintharakpa kaina bagi pirang sing bu tear gas amasung mogbom sing atan kharega kadar sing puthokri Kale singchat kidana ba nongshum amadi uyumpog yauna manang nakpada laiba khul singna miyamna ayuk angambadagi hauduna lambi thatuna laiki maragasida state police force amadi RAF central force ki yamlaba personal mafam adu lakuna pamdaba thodok thokana ba chaithokina laiki khongjang jangshilaba singna lambi thingduna thambadagi makhoibu tankhaina bohona bada security tear gas smoke bomb kapada miyoi taruk rom asok apanangki amaronda pambaina luchingba UNLF ki Lairamba nongshumgi mafum aduda tarashuba IRB gi personal ngasi yoratuna miyam bungak sembaki thabak haukhre pambai na luchingba UNLF ki lami sing kem aduda gi thorakpada mafum adugi ima ibel singna chat khiganu haina kaptuna thingna bohonaki mafum dugi ima singna security force ka chawna mukna bathokhi security force sing amungna raba matungda pambai na luchingba UNLF ki kadar sing amadi ima ibel sing wari sanabadagi kona thangda lami shimbu mafum adugi ima singa thamoi shokna kaptuna uyumpok mamang lekai fawba thindoraki thajaba yaba mafam dagi fangba pawgi matun ina kumjali singani kungohumdogi November da India langa amadi Manipur langa ka peace agreement kuyek pinakiba pambai na luchingba UNLF ki designated camp Kakching district ki Kakching khunau amaga aduga Thobal district ki ingawrokta amaga lai hairi handak pangthokkiba Manipur assembly ki mifamda Home Minister Govinda sa phongdokibada matung inadi pambai na luchingba UNLF ki verified toraba kadar dising amaga chamriga kuntra manga lai haikibani